Hello ma'am, good morning. Nasi tum hogalakpada ko akhoi gi thongnau se hangtriba aduga thongnau se gane uche gani sina laaga khongi sina khangaba moi akhoi gi glass ni na mami tai dana ko adugi moi gi mami se taba sidana moi atopa ama leire na adugi mong de khonga glass ga kholaga ne adumaina amuk pai amuk changai moi ni se amuk khanai tawna akhoi manu dagi camera ka pise moi uti bako mapan dagi uti dana ko yenga ko da adu moi gi mami se taba sauri khangde ba mong jam nong wani da adu de khong da khonge bako adu de ge nusi mandana na mine ba ta ta silo thakro bani lau ibi ma lau nusi nang se kreda pamu binang se pamu kreda lau follow me come on Bayam ji khoi cha thak to re ai ga hada ga cha thak toi ni cha ti ma chu phate yam na camera di khram mu na bu re mo so ngo re cha se aduga anga ani na chak cha gare cha wan gare nga thongba temo ba si tei tei re mo na kot pa gi duga se la doi da pa na pi ja di ba sa ta to ni ma sa ti ula roi ge ado la doi na pi ja di ba chak se kai na di pukham nam na phengna bu do wa bu du la ma ra kai bi la da cha wai na ko to mo si ga nga thongba cha di ꯒ ꯗꯥ ꯈꯕꯥꯅꯤꯅ ꯍꯧꯖꯤꯛ ꯆꯥ ꯊꯛꯇꯣꯏꯅꯤ ꯑꯩꯉꯣꯟꯇꯥꯒꯤꯀꯣ ꯆꯥ ꯑꯣꯏꯅ ꯊꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯩꯉꯣꯟꯇꯥꯗ ꯗꯥ ꯈꯕꯥꯅꯤꯗꯤ ꯑꯉꯥꯡꯉꯩꯗꯤ ꯁ꯭ꯀꯨꯜ ꯆꯠꯂ ꯀꯥꯕ ꯍꯧꯔꯦ ꯑꯗꯨꯅ ꯆꯥꯛꯇꯣ ꯗꯦꯂꯤ ꯆꯥꯛ ꯄꯤꯖꯗꯕ ꯌꯥꯗꯦꯕꯀꯣ ꯅꯍꯥꯟꯉꯩꯗꯤ ꯁꯨꯝ ꯅꯣꯡꯐꯥꯗꯣꯛꯁꯨ ꯆꯥꯛ ꯄꯤꯖꯩ ꯅꯣꯡꯐꯥꯗꯣꯛꯁꯨ ꯇꯟ ꯍꯧꯅꯀꯣꯅ ꯑꯉꯧꯕꯒ ꯇꯧꯅ ꯆꯥꯏ ꯅꯣꯡꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯆꯥ ꯄꯤꯊꯛꯏ ꯇꯧꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯕꯅꯤꯅ ꯀ꯭ꯂꯥꯁ ꯀꯥꯕ ꯍꯧꯔꯦꯀꯣ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯕꯅꯤꯅ ꯆꯥꯛ ꯆꯥꯗꯗꯤ ꯌꯥꯗꯦꯕ ꯑꯗꯣ ꯑꯩꯁꯦ ꯑꯆꯥ ꯑꯔꯥꯛ ꯃꯌꯥꯝ ꯂꯣꯏꯁꯟꯗꯣꯏꯅꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯂꯣꯏꯁꯟꯒꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯈꯔ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏ ꯗꯥꯅ ꯆꯥ ꯊꯛꯑꯁꯦꯅ ꯀꯨꯏꯔꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯗꯤ ꯌꯥꯝꯅ ꯆꯤꯜꯂꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯃꯣꯏ ꯆꯠꯈ꯭ꯔꯒ ꯑꯆꯥ ꯑꯔꯥꯛ ꯃꯌꯥꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥ ꯊꯛꯄ ꯍꯧꯔꯒꯦ ꯆꯥꯏ ꯁꯤꯗ ꯂꯩꯔꯦ ꯅ ꯑꯩ ꯆꯥꯅꯕꯤꯒꯤ ꯕꯤꯁꯀꯤꯠ ꯂꯩꯔꯦ ꯄꯦꯇꯤꯁ ꯂꯩꯔꯦꯀꯣ ꯁꯤ ꯄꯦꯇꯤꯁ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯄꯦꯇꯤꯁ ꯂꯩꯔꯦ ꯁꯤ ꯇꯧꯔ ꯆꯥꯗꯣꯏꯅꯦ ꯉꯔꯥꯡ ꯀꯩꯅꯣ ꯑꯇꯥ ꯇꯟ ꯍꯧꯗ꯭ꯔꯦ ꯉꯁꯤ ꯑꯇꯥ ꯇꯟ ꯍꯧꯗ꯭ꯔꯦꯕꯀꯣ ꯑꯉꯥꯡꯁꯤꯡ ꯍꯥꯡꯗꯣꯔꯣ ꯑꯉꯥꯡꯁꯤꯡ ꯀꯩꯅꯣ ꯇꯧꯔꯣꯏꯗꯕꯅꯤꯅ ꯃꯌꯥꯝ ꯁꯤꯒꯤ ꯕꯤꯁꯀꯤꯠ ꯃꯤꯜꯀꯤꯁꯀꯤ ꯕꯤꯁꯀꯤꯠꯁꯦ ꯁꯤ ꯕꯤꯁꯀꯤꯠꯁꯦ ꯇꯥꯡꯖꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦꯕ ꯁꯪꯒꯣꯝꯒꯤ ꯃꯅꯝꯒ ꯅꯝꯃꯒꯅꯦ ꯍꯥꯎꯋꯦꯀꯣ ꯂꯩꯔꯕꯒꯤ ꯕꯤꯁꯀꯨꯠ ꯅꯠꯇꯦꯗ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯕꯤꯁꯀꯨꯠ ꯅꯤꯄꯥꯟ ꯈꯛꯇꯪ ꯆꯜꯂꯦꯕ 50 ꯄꯤꯗꯨꯒ ꯍꯥꯎꯋꯦ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯜꯂꯨꯗꯥꯅ ꯂꯧꯔꯛꯏꯅꯦꯕ ꯁꯤ ꯕꯤꯁꯀꯤꯠꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯅ ꯈꯨꯗꯥꯗ ꯇꯨꯡꯅꯥꯎ ꯂꯩꯔꯛꯀꯅꯨ ꯍꯥꯏꯅꯤ ꯅꯪ ꯑꯍꯣꯡ ꯑꯝꯇ ꯄꯥꯝꯃꯝꯗꯦ ꯑꯝꯇ ꯄꯥꯝꯃꯝꯗꯦ ꯈꯨꯗꯥꯁꯤꯗꯅꯦ ꯑꯩꯅꯅꯦ ꯀꯩꯅꯣꯝ ꯗꯥ ꯁꯤ ꯆꯥꯅꯤꯡꯉꯤꯅꯦ ꯍꯥꯏꯅ ꯌꯨꯝꯗ ꯁꯨꯝ ꯍꯥꯏꯔꯁꯨꯅꯦ ꯉꯥꯛꯊꯣꯛꯄꯗ ꯁꯨꯝ ꯂꯧꯔꯛꯑꯅꯤ ꯇꯥꯡꯒꯦꯔ ꯍꯣꯡꯒꯦꯔ ꯍꯣꯏ ꯑꯦ ꯁꯤ ꯐꯤꯁꯦ ꯁꯦꯠꯅꯤꯡꯉꯤꯅꯦ ꯁꯤ ꯐꯤꯁꯦ ꯐꯖꯕꯅꯤꯅꯦ ꯀꯥꯏꯒ ꯃꯃꯜ ꯀꯌꯥꯅꯣ ꯀꯥꯏ ꯇꯧꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯈꯣꯏꯗꯥꯁꯦ ꯊꯥꯗꯣꯛꯑ ꯆꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯁꯤꯒꯤ ꯃꯌꯥꯝ ꯂꯥꯡ ꯊꯥꯏꯃꯤ ꯂꯥꯡ ꯂꯩꯗꯤ ꯂꯩꯗꯕꯅꯦ ꯃꯇꯧꯁꯨ ꯃꯥꯜꯂꯦ ꯃꯌꯥꯝ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯈꯪꯖꯤꯜꯂꯧ ꯅꯨꯄꯤꯕꯨ ꯄꯟꯊꯟ ꯀꯩꯗꯤꯅꯦ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩꯅꯤ ꯇꯧꯅꯤ ꯀꯩꯗꯧꯔꯒꯅꯦ ꯁꯨꯝ ꯂꯩꯗꯤ ꯂꯩꯔꯨꯅꯨ ꯁꯤꯡꯂꯥꯛ ꯅꯨꯄꯥꯁꯦ ꯇꯞꯇꯥꯒꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯂꯣꯏꯔꯒ ꯁꯤꯡꯒꯩ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯁꯤꯡꯒꯜꯂꯤ ꯁꯤꯔꯝꯗꯥꯏꯗ ꯃꯈꯛꯀꯣ ꯍꯥꯎꯔꯦ ꯀꯩꯅꯣꯗ ꯎꯍꯜꯂꯣꯏꯒꯦꯕ ꯏꯂꯣꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯅꯨꯄꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯆꯥꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯃꯌꯥꯡ ꯀꯪꯉꯤ ꯆꯥꯒꯟꯕ ꯖꯥꯡꯒꯪꯕꯤ ꯃꯌꯥꯝ ꯑꯁꯦ ꯑꯉꯥꯡꯒꯤ ꯍꯤꯗꯥꯛꯅꯦꯕ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯌꯨꯔꯕꯦꯗꯤꯛꯀꯤ ꯑꯩ ꯑꯣꯏꯅ ꯈꯟꯕ ꯋꯥꯔꯤꯗ ꯃꯅꯝꯁꯦ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ ꯃꯅꯝꯁꯦ ꯃꯅꯝꯁꯦ ꯀꯩꯅꯣ ꯃꯅꯝꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯀ꯭ꯋꯥ ꯅꯨꯡꯁꯤꯕ ꯈꯛ ꯌꯣꯟꯕꯗꯨꯗ ꯃꯤꯁꯇꯤꯄꯥꯟꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯪ ꯂꯥꯎꯕ ꯈꯩ ꯌꯥꯎꯕ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯒꯤ ꯃꯅꯝ ꯅꯝꯅꯦꯕ ꯍꯥꯏꯁꯦ ꯀꯔꯤ ꯈꯨꯅꯨꯡꯁꯤꯅꯣꯅꯦ ꯃꯅꯝꯁꯤꯕꯣ ꯉꯥꯎꯔꯦ ꯑꯗꯨ ꯅꯠꯇꯦ ꯃꯣꯏꯁꯤꯗ ꯃꯣꯏ ꯁꯥꯕꯒꯤ ꯏꯕꯁꯦ ꯌꯥꯝ ꯌꯥꯎꯋꯤ ꯄꯣꯠ ꯆꯩ
Yummy, yummy. We have to see what's in that. Naman super say. Look at the pizza never. I can't. Ayurvedic ni. I will keep up. Some say. Ako di da ka sang ponte na. Angangi mahakang da awat of putting up sitting in the si sabe de exactly some sare na tanisa. Sorry, sir. Si sabe de exactly sare phajana sare hoji. Nupi se chak charam de ba. Ado chak ti phajana chakhale. Tai thing masu po I. Adu ka ti hoji khangma ngame. Makhada ba di khangri ko. Nupa se kautam charam mane hoji kautam khai ka chare. Chaning thaning ba puk le. Dini. Thôi ga ngoài hay rồi. Sao cái mà? Sao cái này nó hai ngoài. Nó cầm nó hana hana. Wow. Qua qua. Ai ngon nó lắc cẩn. Udah bisa hana hana. Wow. See. तो देखो चांद नहीं सकती. Wow. अरे मिस्त्री ना है तारीफ में तूने. मिस्त्री कहाँ है तू? कौन है? Wow. Hoji school tat pagi kana ready dong nari ngak se higat nari lao se chi Hey, wow. Jangon lao se na adu ka jaga dura मैं हम बुंगो होजी कर खरे स्कूल तक खरे बको मा स्कूल तक खरे दगी आई हुजा चाय मैं हमसे लो सिलक तोइने बा कनो थोरे बा नु चाथों बिगी दी वाले बचर कदो मतम दो बुंगो गी स्कूल जम लापनी ने मादी ngन ngन चले बको पुंग 8 का मिनिट कुन दगी खोसि दगी थोइ बा दगी दी चाथों बिगी दी होरेन पुनि पान दगी थोक तोइनी अदो मागी दी वाले बको अदो कनो थोरे चाथों बिगी साइड नाकन मा लाई पारि बको अदो आई नाकन दai लोसन दोइने बा सन खुनन बताउरगे अदो बुंगो दी म पापा थिन बचर खरे बको दो मा आओ दो मैम फम थादोको लोरेको दुगे मतुंगदा हसिजा तंबिगी मु स्कर्ट से प्रेस सारे स्टिच साबिरेको मा स्कूल तत मतम जाउरे अबुंगोई जटखरे अदुगा चा तंबिगी मु ड्रेस सेट पी होटपी न ताउरे अदुगा बेल फाजन खोजन को मसम कै का फान खोतना ताउरे द ममा साना बुदि ngamjare बको ngamaga सुनो फादोक सु अंगांग निना ममा तौबी वा नुम केथरे येबको दो न फादो हाइरक पय नुआइतेबा आई सु दन हांgai मा मतोन मतोन तौरा दिसरि नि दो फादोक सु हाइजरक पनिना नुआइतना दम फाबी खोपि तौरे बको अदो समाय तौदना इना मसम फाना कोना तौरगा दुगी स्कूल दा थिनबिरे स्कूल स्कूल चट बसिगा तो इसे जो मथुन से ले इसे गंगा जगोई सारा सारा चलीने मोगी वाखन से नत्रा अंगांग वरिंगी वाखन गासी नुंगाय घर पोनी को स्कूल चलीनी ममाना थिनबिरे अदगी मुहल्लानी नत्रा वाखन दो नुंगाय बने अंगांग वरिंगी पुंसी ऐसे तातुंबी थिलुरा हलागा ngसाigi aina bed sheet pillow cover adagi dangangi uniform kai graphi amotpa mayam leibado du tingjalure ko tingjan baloraga hoji imungda changaga mu wai nung season khosana taure adagi di shiloraga phi sudoini bako ado wai nung si pakotpa taure adagi di phajana su chaire ko jum se angang singjina cha tha ga chudum kana tawbagi ko aduga aigi sigi handak anoba chalakpa aigi kanu phawungduni bako adudo pakpani ne ai lamba दना को वाइसिट पसिगा उपाव पगर वाइसिट सिटलिने बा आर्मी ट्रेनिंग का माल आवाज लो रे इदी कहीं फमू बाप जनबरा देगा लोई बजान नंग दिखरा भरी आई हुसी आर्मी ट्रेनिंग लोरे डा 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 आई वाइसिट पर लोरेगा को हजी अंकमु तेथो लांथोरना तेथो लांथोना मु गन तौरे अदो गंगा लुका फंगना फजना तौना तेथोएबो को ngasi se aduga si लोरेगा ngasai tinggi be phido amkamu sudoe aina suringi taja si da koi dana camera na bina nei rame ko ngasi gi thabak to loina ulla di aina ado ai kana phi su na kotana tauri phi su ba loiraga dai di kom phi je sida phauba haure ba ko phi su jam me ba ado phaure kamu mi na di haider ne hauji pu noi bu kai thabak su ge kai nam haina bani
natra do sungloi loidabane aba nupi aje tum hogolakpadagi monung sengba khotpa angang lai takpa khotpa phisu bisam torapa kolaba siro kakum chak thongdoine ba sungloi loide natra nunghangda ngahak tumi do du khangna loire ba tum hogolakpadagi tum haurabani ko thabakse मैं यूजी इरू माइथा जाना फिरोन सुना जामना लोई लोई देखो अदुगा यूजी स्किन केयर तो दोइनी आइगी सिगा मामार्ट की को कइनो लेइरा टोनर लेइरे को मैं साम साम ला सिगा सिम को फिजम सिगा काइला अभी लेइरा ऐसे लेइरा ना लेइरा क्या मैं हां को पी को आनी या फिर की बोल मां है मां को बोल नहीं साला ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯉꯝꯃꯦ ꯑꯗꯨꯝ ꯍꯩꯅꯔꯦꯕꯀꯣ ꯑꯗꯨꯅ ꯍꯛꯆꯥꯡꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯐꯖꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤ ꯈꯨꯠꯁꯥꯁꯤꯗꯅꯦ ꯑꯗꯨꯅ ꯀꯥꯊꯦꯛꯑꯦ ꯍꯛꯆꯥꯡꯒꯁꯦ ꯑꯗꯨꯅ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯁꯧꯒ꯭ꯔꯤꯁꯦ ꯃꯅꯥꯁꯦ ꯌꯥꯝ ꯌꯥꯎꯗꯦꯕꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯗꯣꯏꯅꯤ ꯃꯅꯥ ꯊꯠꯀꯦꯕꯀꯣ ꯈꯔ ꯑꯗꯣ ꯃꯅꯥ ꯊꯠꯂꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯗꯣꯏꯅꯤ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕꯁꯨ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯈꯔ ꯑꯃ ꯐꯨꯜꯂꯅꯤꯕꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯟꯆꯀꯤ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯆꯤꯡꯆꯥ ꯁꯤꯒ ꯂꯩꯔꯦ ꯁꯤꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯂꯩꯔꯦ ꯊꯥꯕꯁꯤꯒꯗꯤ ꯁꯧꯒ꯭ꯔꯤꯅꯤ ꯍꯥꯎꯗꯣꯏꯁꯦꯀꯣ ꯁꯨꯃꯥꯏꯅ ꯁꯧꯒ꯭ꯔꯤꯁꯦ ꯊꯣꯡꯗꯔꯦ ꯑꯗꯨꯒ ꯁꯤꯒ ꯉꯥ ꯊꯣꯡꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤꯅꯤꯀꯣ ꯑꯗꯣ ꯉꯥ ꯊꯣꯡꯕꯁꯨ ꯁꯤꯒ ꯂꯩꯔꯦ ꯉꯥꯔꯦꯟ ꯑꯗꯨꯒ ꯁꯤꯒ ꯖꯦꯔꯨꯝ ꯑꯣꯝꯂꯦꯠ ꯑꯃ ꯇꯧꯔꯦ ꯁꯤꯒ ꯎꯁꯣꯏꯒ ꯀꯩꯅꯣꯒ ꯑꯃ ꯃꯦꯠꯂꯦ ꯑꯗꯨꯒ ꯁꯤꯒ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯑꯇꯤꯡꯕꯀꯣ ꯑꯗꯒꯤ ꯇꯤꯜꯍꯧ ꯂꯩꯔꯦ ꯆꯥꯛ ꯂꯩꯔꯦ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛꯁꯤꯒ ꯂꯩꯔꯦ ꯇꯨꯝ ꯃꯤꯗꯤ ꯎꯠꯂꯔꯣꯏꯒꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯔꯁꯤ ꯆꯥꯕꯗꯤ ꯎꯠꯂꯔꯣꯏꯀꯣ ꯃꯌꯥꯝ ꯆꯥꯊꯣꯏꯕꯤ ꯆꯥꯇꯣꯝꯕꯤ ꯆꯥꯇꯣꯝꯕꯤ ꯍꯧꯒꯠꯂꯣ ꯇ꯭ꯌꯨꯁꯟ ꯃꯇꯝ ꯌꯧꯔꯦ ꯄꯨꯡ ꯀꯌꯥ ꯆꯠꯇꯣꯏꯅꯣ ꯇ꯭ꯌꯨꯁꯟ ꯁꯅꯥ ꯁꯅꯥꯕꯤ ꯄꯨꯡ ꯀꯌꯥ ꯆꯠꯇꯣꯏꯅꯣ ꯇ꯭ꯌꯨꯁꯟ ꯁꯅꯥ ꯇ꯭ꯌꯨꯁꯟ ꯄꯨꯡ ꯀꯌꯥ ꯆꯠꯇꯣꯏꯅꯣ ꯃꯆꯥ ꯆꯥꯇꯣꯝꯕꯤ ꯄꯨꯡ ꯀꯌꯥ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯏꯅꯣ ꯁꯅꯥ 3:20ꯗ ꯑꯣ ꯋꯥꯠꯂꯤꯗꯨ 3 ꯇꯥꯔꯦ ꯅꯪ ꯍꯧꯒꯠꯂꯗ꯭ꯔꯣ ꯇꯨꯝꯈꯤꯗꯣꯏꯔꯣ ꯄꯦꯟꯗ꯭ꯔꯤꯕꯅꯦ ꯃꯆꯥꯗꯣ ꯃꯆꯥꯗꯣ ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯤꯕꯣ ꯆꯥꯊꯣꯏꯕꯤꯗꯣ ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯤꯕꯅꯦ ꯃꯃꯥ ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯤ ꯃꯥꯜꯂꯦꯗ ꯇꯨꯝꯅꯤꯡꯉꯤ ꯃꯥ ꯍꯩꯅꯧ ꯍꯥꯏꯔꯁꯨ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯁꯟꯅꯧ ꯅꯪꯒꯤ ꯃꯦꯡꯒꯣꯁꯦ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯅꯪ ꯆꯥꯈꯤꯔꯣꯏ ꯅꯪ ꯇꯨꯝꯈꯤꯗꯣꯏꯔꯅꯦ ꯅꯪ ꯇꯨꯝꯈꯤꯗꯣꯏꯔ ꯃꯥ ꯇꯨꯝꯈꯤꯅꯤ 이씨 ꯑꯉꯥꯡꯁꯦ ꯋꯥꯔꯦꯅꯦ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯍꯥꯏꯅ ꯋꯥꯔꯦ ꯃꯤ ꯑꯉꯥꯡꯁꯦ ꯆꯥꯇꯣꯝꯕꯤꯁꯦ ꯅꯨꯡꯊꯤꯟꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯩꯅꯧ ꯈꯣꯏꯑꯦꯕꯀꯣ ꯍꯩꯅꯧ ꯆꯥꯅꯕꯒꯤꯅ ꯃꯌꯥꯝ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯍꯥꯏꯒꯦ ꯇꯧꯋꯤꯉꯣ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛ ꯇꯣꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯦ ꯑꯗꯨꯒ ꯇꯨꯝ ꯍꯧꯒꯠꯂꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯒ ꯍꯩ ꯆꯥꯒꯦꯅ ꯇꯧꯔꯦꯕꯀꯣ ꯍꯩꯁꯤꯅ ꯃꯦꯡꯒꯣ ꯍꯩꯅꯧꯀꯣ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯃꯥꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯏꯅꯦ ꯍꯧꯖꯤꯛ ꯃꯄꯥ ꯃꯆꯥꯗꯤ ꯇꯨꯝꯃꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯚꯤꯗꯤꯑꯣ ꯑꯦꯗꯤꯠ ꯇꯧꯔꯤꯅꯦꯕꯀꯣ ꯇꯨꯝꯗꯦ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯦꯗꯤꯠ ꯇꯧꯔꯒ ꯂꯩꯕ ꯁꯪꯕꯗꯤ ꯄꯥꯄꯥ ꯉꯥꯎꯕꯤꯗꯨ ꯉꯥꯏꯔꯤꯁꯦ ꯑꯗꯨꯒ ꯆꯥꯇꯣꯏꯕꯤ ꯇ꯭ꯌꯨꯁꯟ ꯃꯇꯝ ꯌꯧꯔꯦ ꯍꯧꯗꯣꯛꯄꯤꯔꯦ ꯍꯩꯅꯧ ꯄꯤꯖꯔꯅꯤ ꯑꯗꯨꯒ ꯇ꯭ꯌꯨꯁꯟ ꯊꯥꯈ꯭ꯔꯅꯤꯀꯣ ꯑꯩꯋꯦ ꯆꯥꯔꯅ ꯆꯥꯇꯣꯝꯕꯤ ꯑꯃꯨꯛ ꯇ꯭ꯌꯨꯁꯟꯗ ꯊꯤꯜꯂꯨꯔ ꯍꯜꯂꯒ ꯑꯃꯨꯛ ꯑꯩ ꯐꯤ ꯇꯨꯔꯦꯀꯣ ꯐꯤ ꯇꯨꯒꯗꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯌꯥꯝꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯦꯟꯗꯤꯡꯗ ꯂꯩꯔꯦ ꯉꯥꯡꯉꯛꯄꯁꯨ ꯌꯥꯝ ꯌꯥꯎꯔꯕꯅꯦ ꯑꯩꯁꯦ ꯑꯗꯣ ꯁꯤꯃꯨꯛ ꯉꯥꯏꯍꯥꯛ ꯇꯨꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯗꯤꯅꯔ ꯑꯩꯈꯣꯏ ꯇꯟ ꯑꯣꯏꯅ ꯇꯧꯔꯦ ꯇꯟ ꯍꯧꯔꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯉꯁꯤ ꯑꯉꯧꯕ ꯉꯧꯗ꯭ꯔꯦ ꯇꯟ ꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯅꯤ ꯇꯟ ꯍꯧꯕ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯑꯩꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯥꯅꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯃꯔꯝꯗꯤ ꯗꯥꯅ ꯍꯧꯕ ꯇꯟꯒ ꯑꯩꯅ ꯍꯧꯕ ꯇꯟꯒ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦꯕꯀꯣ ꯍꯥꯎꯕꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨꯅ ꯗꯥꯅ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯔꯦ ꯗꯥꯅ ꯌꯥꯗꯦꯕꯀꯣ ꯑꯩꯅ ꯍꯧꯕꯁꯦ ꯆꯥꯅꯤꯡꯗꯦ ꯑꯗꯨꯗꯨꯒꯤ ꯁꯤꯗ ꯂꯩꯔꯦ ꯇꯟ ꯃꯌꯥꯝ ꯑꯃ ꯁꯤꯒ ꯇꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯒꯀꯣ
aduga somdasu hauri somdasu mayam ama lei hawai ama thonge ko kurde hawai thongba ama lei de sari bangmang sari aduga dana jerum su omelet ama tawgane ba ko friend dum loidaga jengal ke cha basu mati mayam hapake ko mayam khoi ngasigi dinner ngasi sana bagi ko sigatan ngata leire aduga samana khoi dana jerum su hapaga khara takhoi mari ge mom su haure ba ko jerum mom toraga egg roll ne na tawna haure adu nangi nate da nangi makhada kan adagi siga tilhau leire adagi siga hawai thong do siga leire ko thak thak lawan thonge khoi dana thak lawan thonge aduga gidi asiga yongcha kari kara ngasai gi barogi do leire siga moroti ko sule moi chaba hore ko aina video number ka se moi gyan men ka ta de chaba da ado di chaba horani e hojik chaba hore ke sa de ma se bu gak law thagi ni hawe ta to mi se sari akhoi mung tan jam pam nei duna tan nyai lo haram lo bana ai tani pam bo an se tan bang do menu gini apa apa tan nang lo em mà nó parang papa hong yang cabai tambah ai chaba se gyan dana pidana da sahi ko kutta camera paraga phone paraga chaba se gyan ta de duna ai ga si a day in my life ngasigi ai nongmagi thoram nongmagi tokjaba thaba khangde chaba khangde ko adu sing do mayam da ina dum set ta jare do ngasigi wena je bata siga bye bye wala ge aduga next time kamu a day in my life se dum pujara ke ko ado ngasigi wena di tata